Numit kayani lepduraba matung litan PSK area da ngasi numidang nauna amuk nungmay makol taba hokre. Jiribam subdivision da santi leirabasu Borobekra subdivision di santri leitri Meitei Changba ngamdri. Jiribam district ki manung da subdivision 2 khaidok tuna haibadi Jiribam subdivision amadi Borobekra subdivision haina khaidok tuna lei hariba subdivision ani asida gram panchayat ahum sulairi. Adubu manipura thokli bachahi ahum faraba irang asida Jiribam district pumbagi oina santi leire haibadi yadri. Houjik santi khara hanjilakli basi Jiribam subdivision asi khaktani aduga Borobekra subdivision dadi santi leitri subdivision ani asigi lona bada buffer zone thamduna Meitei sing changthok changsin tawba ngamdana leiri maduna Jiribam district asida mahusagi fibam da hanjil handuna santi oiba district ama oire haibadi langani haina Jiribam district ki praja section kaya dagi phongdoknarakli Pauche asina phangba paugi matung inadu Chief Minister Houjik2 hantak Jiribam khongchat asi Jiri district ki pummada leiriba tongan ba community singna taramna okpa mapung phaba CM ki khongchat ama haibadu oire Meitei Kuki Mar hariba community ahumgi mioi singapuna Chief Minister ka hakthengna unaduna wari sanaminaduna mahusagi fibam da hanjilakna bagi afaba lambi amasu Chief Minister na yalamba asibu thakatpa phongdoknarakli adubu laibak thibadi Chief Minister Houjik2 ki khongchat asida Jiribam subdivision haibadi Jiribam gi mayol khaktada koina chatuna yengsillamnaga hojik buffer zone thamduna changba Meitei changba ngamhandaduna leiriba Borobekra subdivision dadai changduna mafam aduki hojik oireba fibam hakthengna yengsinbiramdaba asibudi pendaba haibadu oire hari pausina hai hojik Jiribam district ki manungda santi khara hanjilakli basi Jiribam subdivision gi mayol asi khaktani atai mafam singdadi district asigi miyamna maning tabna chathok chasin tawduna su nomba amadi mahusagum community singi marakta wari watai sanaduna amata oibagi punsi marel ama oiba haibadu hojik fauba phangmangamdri maramaduna Jiribam district pumbada santi hanjil hanabagi damakta laingangna Jiribam subdivision amadi Borobekra subdivision anigi lona bada buffer zone thamliba asi lokthok tuna mahusagum changthok changsin tawba yahanaba thabak paikhalabadi Jiribam district ta santi hanjinba haibadu tasengna oigani hairi miyamgi mihut khanba matamda sel lawdana larik laisu haiba tungi asanba mieng uba ngamba afaba mihut khalasi MPB mall miyamgi mihut khanba matamda sel lawbagi chanabi asi muthatuna tungi asanba mieng thamduna afaba mihut khanna bahona minasi haina Lok Sabha ki MP Dr. Angomsa Bimola koijamna phongdokre wafam asi Dr. Khangembam Romesh ki election management committee na silaga kumbida leiba Ibudau Sanathong Harau Thelaibung da pangthokpa political conference ta mahangna phongdokhibani Miyam amasung miyam gi lenga khaiba hiramda pangthokpa thoram aduda khundrakpam ACG MLA TS Lokeshwar Nambol ACG hanagi MLA Namairakpam Lokenu chingba MPCC gi thaupu ba kaya su saruk yakhi thoram aduda MP Dr. Angomsa Bimola koijamna makha tana haikibada India asi democracy chatpa laiba ama oiba maramna miyamna mapuni Manipur miyamna mahaku Lok Sabha gi MP oina khanbadagi parliament state asigi issue kaya lawba ngamlibani mamangda state asigi MP kaya laikrabasu makoina karigi damak parliament lawba ngamdribano haibasi nainaba chumi haiki mangna makha tana phongdokhibada mikhalda afaba mihut khanba haibasi thabak lawba cha manai corruption tawraga qualify oidaba mioi sing thabak khalabadi corruption tawraktuna afaba tawrakpagi mahut onna dainaba thabak tawrakpa haibasi masana tabani thabak khanaba law yolaga lupa lakh pibagum MP MLA khanaba honabada lupa crore thilibani masida voter singi lupa chamanga natraga lupa lising amamam khak yaurakpani mahangna vote lepagi nomination fine tawba matamdasu lupa crore kaya leirage haina hanglakpa yauki asumna corruption tawraga miyamgi mihut oikraba matungda chading tawkiba senpham kaya hanjinaba honabada amuk khungbalakpa haibasi masana tabani maram maduna masigi chanabi asi thugaiduna mihut khanba matamda sel lawdana laik laisu haiba tungi asam miing uba ngamba afaba mihut khalasi Dr. Khangembam Romesh asi matik chaba oja amani kumbi miyamna mihut oina thagatlabadi ACG chawkhat thorang kaya paikhatpa ngamgani haina MP Bimol akoijamna makha tana phongdokhi Assamda Manipuri candidate ki mayakta CM Khemchan amasung MLA singna campaign chathai haina DMCC na maral sirakli Manipur ki Chief Minister amasung MLA singna Assamgi Meitei candidate ki mayakta campaign tawba haibasi Assamgi Manipuri singbu miraiba utpa khaktana tana North East lairiba Manipuri singbu thausadaba utpani haina lawi haina Delhi Meitei Coordinating Committee DMCC na kanma mongda kandem tawi haina phongdorakli Chief Minister Yumnam Khemchan Singh amasung mahakaloinariba MLA singna Manipuri amasung Manipuri Assamese community anigi marakta to khai tanaba senduna Manipuri singi marakta nungsi nahandanaba senba thawong Delhi Meitei Coordinating Committee DMCC na akanba mongda kandem tawi haina phongdorakli
DMCCꯒꯤ media coordinator na thadorokpa cherol amagi tung inna hai Chief Minister Khemchan masamang Manipurgi manungda fauba maningtamna chatpa ngamdana leiriba sida Assamda khundariba Manipuri singi apambagi mayokta leiduna Manipuri singi marakta nungsi nahandanaba sinmane hairaduna Chief Minister amasung MLA mapana Jiribam fauduna Assamgi election campaign yawba lakhibani hairi cherol asina hai Manipur state law and order gi free movement IDP sing resettlement ta honna bathabak sing da priority pibagi mahutta Chief Minister Khemchan amasung Manipur gi MLA mapan ga loina Assamda minority oina khundariba Manipuri singi marakta yeknaba puraknaba sinba thawung asi DMCC na khak kyaba ngamloi DMCC asi Assam Tripura Nagaland Manipur Bangladesh Myanmar da khundariba Manipuri singi coordinating body ama oina Delhi da chauba diaspora ama oina leiribani DMCC na Assam gi Manipuri singi damak lepli hairi Cherol asina hai panba yabadi chahi yangkhai ronggi mamangda Assamda Meitei amasung Meitei pangal mari election na mai paktuna MLA sing oikhiba leikre masigi matung tarakpada Assamgi Manipuri sing politically marginalized oiduna lakhi Manipurgi Chief Minister amasung MLA sing asina Assamgi Meitei candidate ki mayokta campaign tawba haibasi Assamgi Manipuri sing miraiba utpa khakta natana North East lairiba Manipuri sing bu thausadaba utpani haina lawi hairi Cherol asina hai 2025 ta Delhi da pangthokiba Meitei People's Convention da laukiba waref Assam Manipuri sing na pamliba political aspiration sing da support tawbagi firef Houjik fauba ahongba leitri maram asina CM Khemchan amasung MLA mapan na political aspiration interest unity sokna mathabak sing tawroidabani karigumba Chief Minister amasung MLA sing na Assamgi election campaign na saruk yaduna Assamgi Manipuri singi marakta khaibung tanaba thodok sing thogaloidabani CM amasung MLA sing asina tek chak pumba pugadabani maram aduna Chief Minister Y Khemchan amasung MLA sing na Assamda Manipuri candidate ki mayokta campaign na saruk yanaba thorangli basi cancel tawbiu haina DMCC na phongdorakli CM Khemchan gi Jiribam khongcha taramna OE mathangda kangpokpi more amadi Chwarchanpur chatpiu Dr. M Tombi Manipur gi Chief Minister Y Khemchan gi Jiribam khongcha taramna OE makhata na kangpokpi more amadi Chwarchanpur da channa bahona biu haina Siva Sena Manipur gi President Dr. M Tombi na phongdorakli Wafam asing asi Imphal gi babu parada laiba party sigi office ta paumi singa unaba mada Dr. M Tombi na phongdokhibani magna makhata na paumi singda hai Manipur da thorakliba irang asi chahi ahum fagadaba numit tarit ni khakta ngaire Sem Y Khemchan na lekha gi lambi da ahanba oina Jiribam chatuna community kayaga wari sanakiba asi yamna nungai Santi gi pauzil puba khongchat asi mai pakpa oibiu haiki magna hai Manipur na India da punkibasi chahi humputara ga tarit rom pharakle India lengang na ngasi fauba Manipur miyam gi apamba amata tawdribasi na karigino thawung asi yamna pende Manipur da mitop changlakpa sigi matangda mitop khandoknaba best year asi 1961 lepkhrabani NRC hana chatna halaga mitop khandoklaga mikok thibagi thabak tawbiu Manipur miyam gi mayokta leibiganu government asi miyam gi government oibiu center gi government oibiganu haiki magna makhata na phongdokhibada center na geopolitics tawrabasu chumna tawbiu Manipur indigenous people gi mayokta leibiganu su tawnaribasing asi mapalamdagi changlakpani haiba khanglaga karigi free thaduna thambano yelhomi Meitei singda yengliba miyengna karino yelhomi singi marakta khenaba leinaba sinbagi wakhal thadok piu ngasi national highway singda free movement oidribasi Bharat lengangna kayam kuina yengduna leigadawribano tampakta mipum khudingma khundaba yaraga chingdana yadribasi karigino asigumba yunglei melei naiba thawong center na lepiu haiki mahangna makhata na hai drug lalonbada support tawba foreign gi khut yawi haiba khangna karigi military track down tawdabano Ukraine macha taruk American macha ama yauna mioi taret faba leikrabani makhoina mitop singda langi training piba drone gi training piba amasung khulai kaya pibagi khudam changdam leiraba ngaktani haina sumangna makhata na phongdokhibaga loinana Manipur gi miyam gi yaifanaba lengangna thabak tawbiu India gi yaifanaba su tawbiu natrabadi miyam gi akanba kholau kaya lakani haiba wafam kaya su phongdokhi F-15 gi atopa crew member hingna rescue tawba ngamle Donald Trump Middle East ki landa Iran na kapthakiba F-15 fighter jet tongkiba crew member amasu hingna rescue tawba ngamle haina US President Donald Trump na phongdokre Iran da attack tawba chatkiba US ki F-15 fighter jet ama kapthakraba matungda crew member ama rescue tawraga atopa mathiba khangdana leirakibani Truth Social da thagalakpa warol amada Trump na haiki US ki lanmi singna chathakiba operation da atopa crew member adusu rescue tawba ngamle puwari da khwaidagi khudongthiningai oiba mawongda US military na rescue operation chatharaga anisu crew member adu kan mangamkhibani mathauna lairaba lanmi adu khudong thiningai oiraba ching kaya lanthoklaga Iran da attack chatharingai da yeknabagi missile na kablakibani fighter jet kaibagi pau hek phangbaga US military na afaba makhalgi aircraft thajinduna rescue operation adu chathakibani haiki
MPda building ningkhaibada mioi kaya marum ate akaina nansinkrei Madhya Pradesh ki Anupur district da mathol mari wangwa building ama ningkhairakpada mioi kaya marum ate akaina nansinkrei thaudo adu hek thokraba matungda National Disaster Response Force NRF amadi local police ki team na changsinduna mioi ahum kanba ngamhauki rescue workers singna sibhakchang ani phangba ngamle haina police ki report na phongdokli thaudo adu da soklaba mioi ahum Sador District Hospital da pukhatuna laikanari NDRF ki team na Houjik2 building gi ate akai marakta thihumbagi thabak chathari chaurangna mioi manga taruk rom ate akai marakta nansilamba yai haina thajanari rescue operation da mateng pangnaba dog squad amasung thodok thokpham da thunglare state ki additional chief secretary KC Gupta na luchingma team amana building adu matau karam na ningkhai rakhibano haibigi matangda thijin humjin ba hokre mapana hidak mana sijinarabadi machada diabetes ki risks wangkhala e report Mapana hidang managi polam sijinarabadi machada diabetes ki risks wangkhala i haiba University of California Santa Cruzta chathaba study amadagi mayek singna khangmangamle University asigi laboratory da uchi khara isingda nicotine hapsilaga pithaktuna changyeng torami maduda uchi adugi macha singi metabolism da ahongba lakpaga loinena hakchangna chini gi saruk tumhanba ngambagi matik mai hantharakpa thengnaki study adu buluchingkhiba University of California Santa Cruz ki microbiology and environmental toxicology gi professor Raquel Tomoro Garcia na haiki nupa oibasing na hidang managi polam sijinaba matamda tungda poklakadaba makoigi macha masu singda diabetes oirakpa yabagi risks wangna lei haiba mayek singna khangmangamle Journal of Endocrine Society da fonglakpa study gi report na hai churut thakpa khakna tana hidak managi potlam sijinaba mioi khudingmakta chamanaba risks lei US Centers for Disease Control and Prevention gi report matung in the United States ta diabetes na naraba mioi million 40.1 rom lei diabetes na naraba mioi singda heart ki laina kidney gi disease amasung nerve sing amangata thokan ba yauna khudong thiningai oiba phibam kaya Oihelakpa yai matam sangna loina duna leiragadaba diabetes layingnaba honnabada yamlaba senpham ama chading tawba mathau tari matau karamna diabetes nabagi chang hengalakliba no haibigi matangda Chamorro Garcia Laboratory gi researcher singna uchi da changyeng tawduna yengkhibani ahanba oina uchi lava singna thakkadaba isingda nicotine yansiduna yenglami atopa uchi kangluf amadana icham chamba ising pithaklami nicotine yawba ising thakpa uchi sing aduna poklakpa macha masu singi metabolism da asoiba kaya marum leiraktuna blood sugar wangkhalakpa thengnaki diabetes ki risks wangkhat hanba khak natana hidak managi potlam sejinabana miyoibada chronic obstructive pulmonary disease COPD stroke cancer heart ki laina amasung chronic infection ohelakpa yai maru oina maikhu sejinaba mioi singi oinadi hakchangi kayat khudingmak sokalakpa yai hidak managi polam sejinaba mioi singda lungs mouth khanau esophagus kidney chakhau bladder amasung pancreas cancer makhal taragani thoi ohelakpa yai afaba cholesterol ni haina khanariba ida yawa HDL gi chang hanthahanduna heart attack amadi stroke to holakpa yai COPD ohelaktuna ningsa sor hornbaga mari laina balaina sing ohelaktuna pneumonia amasung tuberculosis ki risks hengarhali miroli matamda maikhu amasung hidak makhal gi potlam sejinabana amuke hena khudong thiningai oi masina tha sudana angang unaba hakchangi arumba sudaba angang pokpa amadi angang pokpada ngairiba angang sibagi thogdok thogalakpa yai atopo wafam amana hakchangi immune system sokal lakpagi matangdani maikhu amasung hidak managi potlam singna immune system sontha hanbagi mathakta yariya khongi anaba ohelai chehi matang chanadana unsa khujilai ngawdong thungduna mit tanghalakpa fawba yai churutki maikhuda khudong thiningai oiba chemical makhal kaya marum yawba maramna manak nangna leiba mioi singdasu cancer gi risks hengarhali adumoinamak matam sangna maikhu amadi hidak mana sijinaduna laklaba mioi singna hainabi asi thadokpa matamda tongan ba laina kaya marum risks hanthari haiba mayek singna khangmangamle